ꯑꯩꯒꯤ ꯄꯦꯄꯔ ꯂꯤꯇꯔꯦꯆꯔꯒꯤ ꯇꯥꯏꯇꯜꯁꯦ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯃꯤꯇꯩꯌꯦꯜ ꯃꯌꯦꯛꯇ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯥꯏ ꯁꯤꯗ ꯃꯌꯦꯛ ꯑꯃꯁꯨꯡ ꯐꯨꯜꯂꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯦꯛ as well as Nauriya Pullo amadi we the people shinaba masi topic shi am maru hai masi sai resolution ma lo ni dai na kan jai seminar se ko na kar yom jai patho ta ra sum sakhi ba atheng masi mi yaw ta ba la to ki si si pa ra sum sakhi ba nai na da ba shi am toi to ba ja resolution log de whatever tate adu thabak to on thok de adu ngasi ni pam si de asi seminar si ai wire ko log ne nai tha ju sai ai na lakshya si manipuri mo sin ban sa de ai lanai ni ai ni si jaba lamdam si bu si jaba adu mi mai ko to pi di ma lai nan du su ai na ui ra ba de ai na ta ju ki ba adu ki ai mo da in shau ya lakshya asisi ay nakitang kutong sa sulong ay kuiraba loina kiba nauliyagi wali masyo ay mo dalibi kiba dagang ang menjo ay tamezo ay ako after 20 years we meet here sa hindi ko ibatong na sinunay sa hindi ko imamanda manang libigi mo wali ay nagtahan ngasi masaso laga yam surprise wena libi ki wala ay lang masi power to power ta tagi ni ngasi kendri si so laingan na pibi pa do naman na ilo parang mapa yam na pibi yam tingin si yam nungay jay masi laingan ni toja ay sagot jage ay no sumay na tamjay emman na lay ba kawai ko ano si manung da ay bang niyoy ba na toy ba ni hayne niyoy ba ni wakal kalli ababa mani pataba animak niyoy bising na to ngani pataba ta hayna ba mi di mi na sintha na de khutte tu na pa da pataba ta hayna ba niyoy sing di masing ju thana de ababa miyam ni khanba oijaba tha to ko ma adu tani miyam na shonari ba lai ko na la do ni ba ma adu di shiva nai de miyoy ba khunai na lay na makai induna lay hogani ma ko shona hogani luri bani miyam ni khanba kathok ko ngamba oijaba tha to ko misha miyoy ase amuk masing yamde thi busu phangma ngamde masang de khanba miyoy ba marakta apal medi thi da wan twe miyoy ba taibung pan ba da ek phawrak pa da sinban da ki khonthok hana tam phange apikpo khonthok khara sidagi wahi maset wahi mapum amadi wahi parim singang na semle sindagi wahi ler khraba matung dadi wahi khonthok adu takna bhona bata wahi khonthok adu chana ba khadam pina honar pada karigumba posak ama koi posak amoina yek padagi mayek si thole wahi digi mayek hai ba ma puthona hona ba ngamli miyo ma natraga ngaki kangro padugi haising ba tobu ngamba matik mayai ado mau si ko na khang ngami onna ma asimu uhali ba she taibang miyo ibra ngamba nante machine uhali ba shembi sabi di pa shaku da ba mapu ba lai ni na ko na thajo nai aduga hai ba thajo nari ba amadi lawdra lai ba posak ase ma abune ko na lai ni hai ba se tengban ma mapu hai na ko thajo na longdate miyo ibra chakula ba matung na hiram khuding makta tijin ba hawi tijin ba gi phanglakpa khanglakpa kaya su lei tijin ba hai ba si arai ba madi oide tijin lakna ba gi maram poram takpa lamjing ba gada ba mission am yong jagadi tijin ba so hok long nagani mi ya pa ba matung ina tijin gada ba ne maram leita na miyo ibra tijin ba hai ba si su oithokte lol lamadi maye ki matang da tijin mana sinpham oiba hausikki matam da media ma leire adubu thabakti matam amagum na pangthokpa asi ko bai ko thengnadri udri lol amadi maye ki maram da thijul ba matam da ngalni da chanarba
ꯆꯠꯅꯔꯛꯄ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯛꯁꯤꯡ ꯑꯗꯣ ꯂꯪꯊꯣꯛꯂꯝꯕ ꯉꯁꯤꯒꯤ ꯃꯤꯔꯣꯟ ꯑꯃꯗꯨ ꯌꯥꯔꯣꯏ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯇꯝ ꯑꯃꯗꯗꯤ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯇꯥꯗꯕ ꯑꯃꯗꯤ ꯂꯧꯗꯕ ꯌꯥꯗꯕ ꯑꯁꯤ ꯅꯥꯏ ꯆꯠꯅꯔꯛꯏ ꯅꯥꯠꯀꯤ ꯆꯠꯅꯔꯛꯄ ꯃꯁꯛ ꯀꯌꯥ ꯍꯟꯒꯠꯅ ꯌꯦꯡꯂꯒ ꯑꯃꯗꯤ ꯆꯤꯡꯅꯨꯡꯗ ꯂꯤꯅꯔꯛꯄ ꯊꯥꯖꯅꯔꯛꯄ ꯋꯥꯔꯤ ꯁꯤꯟꯕꯨ ꯀꯌꯥꯅ ꯄꯥꯝꯕꯩ ꯑꯣꯏꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯑꯉꯝꯕ ꯆꯤꯡꯒꯤ ꯌꯥꯟꯗꯧ ꯂꯝꯕꯤꯕꯨ ꯀꯥꯕ ꯑꯣꯏꯔꯒꯁꯨ ꯑꯔꯨꯕ ꯇꯨꯡꯈꯣꯡ ꯏꯁꯤꯡꯗ ꯀꯨꯝꯂꯨꯕꯕꯨ ꯑꯣꯏꯔꯒꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯆꯠꯅꯔꯛꯄ ꯉꯥꯡꯅꯔꯤꯕ ꯂꯣꯜ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯃꯌꯦꯛꯀꯤ ꯃꯇꯥꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯁꯦ ꯇꯔꯥꯏꯅ ꯂꯧꯕ ꯈꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯡꯅꯔꯤꯕ ꯂꯣꯜ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯦꯛ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯨꯕꯃꯛꯁꯨ ꯆꯨꯝꯕ ꯑꯣꯏꯔꯣꯏ ꯍꯧꯔꯛꯐꯝ ꯂꯥꯛꯐꯝ ꯃꯔꯨ ꯑꯗꯨ ꯐꯪꯅꯕ ꯈꯟꯕ ꯊꯤꯕꯅ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯄꯥꯊꯣꯛꯆꯔꯤꯕ ꯆꯦ ꯑꯁꯤꯒꯤ ꯋꯥꯃꯥꯟ ꯑꯃꯗꯤ ꯋꯥꯍꯧꯕ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯔꯤ ꯍꯟꯒꯠꯅ ꯌꯦꯡꯕꯗ ꯀꯁꯥꯔꯒꯤ ꯃꯤꯇꯩꯁꯤꯡ ꯃꯁꯤ ꯁ꯭ꯋꯥꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯣꯝꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯩ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯁꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯅ ꯎꯕꯤ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯤ ꯏꯝꯐꯥꯜ ꯅ꯭ꯌꯨ ꯁꯤꯟꯕ ꯅꯠꯇꯦ ꯍꯥꯏꯖꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯝ ꯑꯅꯤꯁꯤ ꯂꯥꯞꯅꯕꯅꯤꯅ ꯃꯤꯇꯩ ꯉꯥꯛꯇꯗꯤ ꯑꯣꯏꯕ ꯌꯦꯛ ꯁꯂꯥꯏ ꯆꯥꯗꯤ ꯑꯣꯏꯔꯒꯁꯨ ꯂꯝ ꯑꯅꯤꯁꯤ ꯂꯥꯞꯅꯈꯤꯕꯅꯤꯅ ꯈꯟꯅꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯩ ꯃꯗꯨꯅꯤ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯁꯤ ꯍꯟꯒꯠꯅ ꯌꯦꯡꯂꯨꯕꯗ ꯀꯁꯥꯔꯒꯤ ꯃꯤꯇꯩꯁꯤ ꯏꯁꯝ ꯁꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯛꯂꯒ ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯏꯌꯦꯛ ꯄꯨꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤ ꯎꯕ ꯐꯪꯉꯤ ꯃꯥꯏꯀꯩ ꯑꯃꯅ ꯀꯁꯥꯔ ꯍꯥꯏꯔꯒ ꯏꯝꯐꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯕ ꯑꯉꯟꯕ ꯃꯇꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯈꯤꯕ ꯑꯁꯥꯝꯒꯤ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯥ ꯏꯇꯣꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯪꯖꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯃꯩꯇꯩ ꯏꯌꯦꯛꯀꯤ ꯂꯤꯈꯨꯟꯒꯤ ꯋꯥꯔꯤ ꯑꯃ ꯑꯅꯤꯁꯨꯕꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯥ ꯏꯇꯣꯟꯁꯤꯡꯅ ꯄꯨꯊꯣꯛꯈꯤꯕ ꯏꯌꯦꯛꯀꯤ ꯁꯛꯇꯝꯒꯤ ꯃꯁꯛ ꯑꯃ ꯑꯅꯤ ꯑꯁꯤꯅꯤ ꯍꯟꯒꯠꯅ ꯌꯦꯡꯂꯨꯕꯗ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯈꯨꯟꯗꯥꯈꯤꯕ ꯌꯦꯂꯣꯡꯒꯤ ꯃꯤꯇꯩꯁꯤꯡ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯍꯧꯔꯤꯕ ꯁꯤꯡꯃꯤ ꯇꯝꯃꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯤꯅꯗꯨꯅ ꯂꯥꯛꯏ ꯑꯩꯅ ꯆꯤꯡꯃꯤ ꯄꯟꯖꯔꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯉꯁꯥꯏꯒꯤ ꯄꯦꯄꯔ ꯏꯗꯨꯀꯦꯁꯟꯗ ꯄꯥꯕꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯋꯥ ꯌꯥꯎꯗꯦ ꯅꯥꯎ ꯋꯤ ꯅꯦꯝ ꯗ ꯄꯤꯄꯜ ꯑꯣꯐ ꯍꯤꯜ ꯄꯤꯄꯜꯁ ꯍꯧꯖꯤꯛ ꯆꯤꯡꯃꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯤꯡꯃꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯪꯉꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯤꯅ ꯈꯪꯉꯤ ꯑꯗꯨꯅ ꯆꯤꯡꯃꯤꯁꯦ ꯑꯩ ꯄꯟꯗꯕ ꯌꯥꯗꯅ ꯑꯩꯅ ꯄꯟꯖꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯊꯧꯗꯣꯛꯁꯤꯡ ꯀꯨꯞꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯁꯥꯔ ꯂꯩꯄꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯥꯝꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯜ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯎꯅꯍꯧꯗꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯍꯧꯗꯅ ꯏꯝꯐꯥꯜ ꯉꯥꯛꯇꯗꯒꯤ ꯐꯪꯕ ꯋꯥꯔꯤꯅ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗꯤ ꯃꯁꯤꯁꯨ ꯃꯄꯨꯡ ꯐꯥꯔꯣꯏ ꯉꯁꯤ ꯏꯔꯦꯛ ꯏꯔꯣꯡꯒꯤ ꯃꯇꯥꯡꯗ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯂꯤꯕꯁꯦ ꯃꯇꯝ ꯑꯃꯒꯤ ꯀꯁꯥꯔ ꯂꯩꯄꯥꯛ ꯉꯁꯤꯒꯤꯅ ꯑꯁꯥꯝꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯅꯛꯁꯤꯟꯅꯅ ꯋꯥꯇꯥꯅꯈꯤꯗꯕ ꯎꯅꯈꯤꯗꯕ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯔꯣꯡ ꯑꯅꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯂꯧꯖꯩ ꯑꯔꯤꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯅꯧꯕ ꯂꯝꯕꯤꯗ ꯇꯣꯉꯥꯟꯅ ꯆꯠꯈꯤꯕ ꯋꯥꯈꯜꯒꯤ ꯏꯍꯧ ꯃꯥꯟꯅꯔꯒꯁꯨ ꯊꯨꯡꯐꯝ ꯃꯥꯟꯅꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯤ ꯑꯣꯏꯕ ꯌꯦꯛ ꯁꯂꯥꯏꯆꯥꯒꯤ ꯏ ꯃꯆꯜ ꯑꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯔꯛꯂꯒꯗꯤ ꯑꯃꯠꯇ ꯑꯃꯨꯛ ꯑꯣꯏꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯀꯁꯥꯔꯒꯤ ꯃꯤꯇꯩ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯜ ꯂꯃꯟꯒ ꯂꯣꯟ ꯑꯃꯗꯤ ꯏꯌꯦꯛꯀꯤ ꯏꯍꯧꯁꯤꯡꯒ ꯂꯥꯞꯊꯣꯛꯅꯕꯗꯤ ꯁꯦꯠꯇꯣꯛꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯂꯥꯞꯊꯣꯛꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯄꯟꯖꯗꯕ ꯉꯝꯃꯣꯏ ꯀꯁꯥꯔ ꯑꯁꯤ ꯃꯌꯥꯛ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯜꯂꯤ ꯂꯧꯅꯔꯒ ꯂꯥꯛꯏ ꯀꯁꯥꯔ ꯌꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯈꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯀꯁꯥꯔꯗ ꯕꯦꯕꯥꯔ ꯆꯠꯄ ꯍꯥꯏꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯔꯛꯏ ꯀꯁꯥꯔꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯧꯏ ꯉꯜꯂꯤꯉꯩꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯌꯣꯜ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯕ ꯀꯁꯥꯔꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯑꯗꯨꯅ ꯀꯁꯥꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯞꯅ ꯂꯧꯅꯈꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯏꯝꯐꯥꯜꯒꯤ ꯃꯩꯇꯩ ꯄꯥꯈꯪꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌా ꯂꯩ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯌꯦꯡꯅꯔꯒ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯈꯣꯡꯅ ꯆꯤꯡ ꯂꯝꯕꯤ ꯐꯥꯎꯔꯒ ꯆꯠꯅꯔꯝꯕ ꯈꯣꯡꯆꯠꯅꯤ
सिंग लंबी दो खुदों थी बन नंकी बा कया नंकी मणिपुर दगी कसार की मरी मता ना तसक हलक तब कसार की इंफाल यो गुंगम तना पुंसी अरोल को की बा इपा इपल अहल मन कया कया के वारी कोइना लिना दना लाई तारगा लाई नशिदी मतम मदगी खुदों थी बदु ओइद्रे हौजे इंफाल की मीना कसार है बसी हाइना रखिद्रे कसार या मल्ला बा मफम अमोइना लोंगनरबदो कसार है बा लमदम अमन लेतबगु हौरक बियोइसिंगदी लोंगनरी कसार लेपा सिलचर गुवाहाटी नमो सिंग्रे पुंग खरी मनुंग दा इंफाल अमदी असम यौनब ngamba यौब ngamba मतम ओइरकपसिदा तोइना अमदी ततना अहल लमन मरी मता मरु पपा उन्नब फंगबसु ngami उन्नब फंगिबसे युमलोनब असमी टाउन दा नकनब मफम खरतगिनी असम यामना चावी टाउन दगी हाइदोकिबदा असम की मफम अयामदा मैतेसिंग चाइना तादुना लेरी मखोइसिंगदी ngasi su dum lapnadi मैतई की ओइजरगा खुदोम चादबदगी मणिपुर योगु नमखिदबना पुंसी लोंखिबा मियोइसिं पाव लेखिबगी पाव ताजकी मखोइना मणिपुर मुंसीजबदी सिंथाबदी लोइबा नाइरोय ममाना नापोन बिद्रबा ममागी तंपाक चेन चोंग फंगजद्रबा मचाने हाइना नुआइतना सोइजबी पाव पावबा इम्फाल लेबा इकोइना ताजकी हाइजे निंगनिबा वाफमदी मणिपुर पोपम मैतई नातना ममालेबा मुंसीजबा ममालबा मई मुंसीबा नत्ते अथाप मफम खुदा लेता के मैतेसिंग थमोद ममा लेपा मणिपुर नुसीबा हाइबसिमति मखोई थमोद सु लेरी हाइबसिनि नलिंगी मतमदगी मिते लोल अमदी मिते मयकी मतांदा असम कसार की मितेसिंग होनरकिबा ए के होरकोम लिखुल की मतां असिमदी हौजिक चथोक चसन की लंबी थोंग परबसु वाखल मानबगी लंबी दी नक्सिनब नमद्रे पुंगनि वाखल अनिमक असम की हाइदोखिबद खुदादन लेबिदिबा मैतेसिंगा मणिपुर की मितेसिंगा लापना लेनबगी मसक अमा हौजिक पेहिबो फगे असम की मताय ओइना लेदिबा मैते खुंगम सिंगी मनुंदा लोलबदी मिते मयकी दमक नलिमेदिगी मरुओ वाफम अमा ओइबसी मफम अमा ओइबसी मसी थौरसु पांगथोबा जारिबोन लाइश्रम खुन हैलाका देसी अमनि लाइश्रम खुन मयाय लेगाय असिदा चैसत कुमसिंग लिसिंग अमगा चानिपान बारफुनिपान थावान था अगस्त की तांग पुनिपान मा नावरेम फुंद्रै पोकी असी मयाम हाइबिग्रा इमदु संहंजरो नवरिया पोलो कसार की मितै मसा अमा ओइना लोल मये अमदि नाकि लाइनिंग लाइसोनी तमक लोल मुबत थौदा असी तमक्तदि एकोइ सप्थोक सप्थोक थोइ सप्थोक सनिनाय ओइ सिदा नवरिया की पोसि खितम आई थमजंजरोगे छाइदानि एकोइ इम्फाल द लेबो मीना नवरिया को करमाइना खंगे करमाइना पुलिये से कितन लाकदोय एक पुथोबा अमदि मसिन मरुओइबो नवरेम फुंद्रै मसी मिरोन राइना नवरिया फुलो हैना खंगबिबासी मैते ये के अशोक थौदान लौखिबा कसार लमदम जारिबो लाइसम किनि संनाय बिसरनि नवरिया फुलो की पुंसी अमदि थबक की मता असि यामना चौबा तोमानबा थोरो अमदि हेन कुथन नैनबा नाबो भाबा अमदि ओइगनि मितै मयक मितै लोनबु चाखनबगी मतांदा मागा लोंगिबा थौदा असि नसिदगी चौराक सही चामरुगी ममांगदगी मांग होग्रे लाइनिंग नवरिया फुलोगी पुंसी की थबकसिंग असि नैनबा नुगाइना बयकोना तांतक्सी यामना पीअबदा शरक मरी थोक खाइदोक नैनबा याय अहंबा नैनबा याबा तांतक्सी ताइबोंद पोक्ता किबा अमदि नहावनि पुंसी अनिसुबदा मागा सिंहमद लेनिंगै अमदि सिंहमदगी पोथाबा मतुंगी पुंसी अहुम सुबदा मितै लोलमदि मयकी इहौदा फुलोगी पुंसी अदुगा मरी सुबदा मितै नाक अमदि लाइनिंग लाइसोंद लौरम थौदा असिनि सिबा हिरम सिन असिदा अंक मरी दगी तादन खाइदोकलगा नैनबदा अपुंबा मणिपुरगी नाकी मसक पुन्ना भवनबदा नवरिया फुलोना लौरम थौदा सिनि मरमदा हेन मयक सिंना खंगमं नंगनी मालेम मफम खुदिंग लेरिबा मियोय कांगु खुदिंग मके मागी मागी ओइबा खंगबा नांगबा लोलमदि मयक लेजै नांगबा लोलि लेजरगा चटनगदबा इननबा मयक लेजदबा मियोय कांगु सुलै लमदम असिगे ओइनदि लोल अमदि एगसे कोइ लेजरी मयक हाइबसि लाइन सेमनि असैजु मयम हाइना बिरे लाई मयेनि लाइनि हाइना थाजनरै मसि अदुम ओइसुनु लोल अमदि मयकी वामो लोल तोगाना लै मसि सु कोइ यानै लोल इमानी मयन इपानी हाइनरी असिगुम्बा अकुप वारोल कया असि नैनदुन पुथोकबिरकिबा असे मणिपुरी वांगमदा असामी कसार खुलसिंग लेबिदिबसिनि मनुंदा लाइसरम खुनि नवरिया फुलोसु अमने
ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯃꯄꯥꯟ ꯂꯝꯗꯝ ꯀꯁꯥꯗ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯁꯤꯡꯅꯔꯤꯕꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯇꯣꯞꯀꯅꯤ꯫ ꯁꯤꯡꯅꯕ ꯑꯁꯤꯅ ꯅꯥꯎꯔꯤꯌꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯈꯤ, ꯃꯍꯥꯛꯄꯨ ꯃꯁꯛ ꯅꯥꯏꯍꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯃꯣꯏ꯫ ꯁꯤꯡꯅꯕ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯂꯥꯏꯅꯤꯡꯉꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯆꯠꯅꯍꯜꯂꯤꯕ ꯃꯌꯦꯛ ꯈꯔ ꯑꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛꯀꯤꯗꯃꯛ ꯃꯤꯇꯣꯞꯀ ꯁꯤꯡꯅꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯗꯨꯗ ꯈꯪꯈꯤꯕ ꯅꯠꯇꯦ꯫ ꯏ ꯄꯥꯎ ꯐꯥꯎꯅꯐꯝꯁꯨ ꯂꯩꯇꯦ, ꯈꯪꯂꯕꯁꯨ ꯀꯨꯞꯅ ꯈꯪꯕ ꯋꯥꯠꯀꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯉꯥꯛꯇꯅ ꯃꯤꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯃꯤꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯑꯁꯤꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯃꯔꯛꯇꯅꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯆꯠꯅꯔꯤ ꯍꯥꯏꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯌꯦꯡꯁꯤꯟꯕ, ꯀꯔꯦꯝꯅꯕ, ꯅꯣꯛꯅꯕ, ꯑꯔꯥꯟꯕ ꯊꯤꯕ ꯀꯌꯥ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯃꯔꯨꯑꯣꯏꯅ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩꯁꯤꯡꯗꯅ ꯍꯦꯟꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯥꯌꯣꯛꯅꯈꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯡꯅꯔꯛꯈꯤꯕꯅꯤ꯫ ꯁꯤꯡꯅꯔꯛꯈꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯏ ꯃꯤꯠ ꯄꯥꯡꯗꯨꯅ ꯀꯥꯟꯅꯕ ꯐꯪꯈꯤ꯫ ꯋꯥꯐꯝ ꯑꯁꯦ ꯅꯥꯎꯔꯤꯌꯥꯅ ꯈꯨꯗꯝ ꯑꯃꯅꯤ꯫ ꯂꯣꯟ ꯃꯌꯦꯛ ꯑꯃꯗꯤ ꯅꯥꯠꯀꯤ ꯃꯁꯛ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯄꯦꯟꯗꯕꯗꯒꯤ ꯃꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏ꯫ ꯅꯥꯎꯔꯤꯌꯥ ꯐꯨꯡꯉꯣꯅ ꯃꯩꯇꯩ ꯌꯦꯜꯂꯧ ꯃꯌꯦꯛ ꯍꯥꯏꯅ ꯏꯅꯕꯒꯤꯗꯃꯛ ꯃꯌꯦꯛꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯅꯥꯎꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯅꯤꯡꯉꯟ ꯃꯌꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯌꯦꯛ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯒꯤ ꯂꯝꯗꯝ, ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯃꯇꯥꯏꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯥꯎꯔꯤꯌꯥ ꯃꯌꯦꯛ ꯏꯕ ꯄꯥꯕ ꯉꯝꯕ ꯐꯅꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ꯫ ꯅꯥꯎꯔꯤꯌꯥ ꯃꯌꯦꯛ ꯏꯕ ꯄꯥꯕ ꯍꯩꯕ ꯃꯌꯦꯛ ꯈꯪꯂꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯛꯄ ꯍꯧꯈꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤ꯫ ꯀꯁꯥꯔ ꯂꯝꯗꯝꯗ ꯅꯥꯎꯔꯤꯌꯥ ꯃꯌꯦꯛ ꯆꯠꯄꯒ ꯃꯅꯤꯄꯨꯔꯗ ꯆꯠꯄꯒ ꯌꯦꯡꯅꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯁꯥꯔ ꯂꯝꯗꯝꯅ ꯍꯦꯟꯅ ꯅꯥꯎꯔꯤꯌꯥꯒꯤ ꯃꯌꯦꯛꯁꯤ ꯈꯪꯕ ꯑꯃꯗꯤ ꯁꯤꯡꯅꯕꯁꯤ ꯍꯦꯜꯂꯤ꯫ ꯀꯁꯥꯔꯗꯅ ꯍꯦꯟꯅ ꯅꯥꯎꯔꯤꯌꯥꯒꯤ ꯃꯌꯦꯛ ꯆꯠꯅꯕꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯃꯁꯤꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯌꯥꯝꯗ ꯁꯤ ꯂꯥꯟꯊꯣꯛꯄꯗ ꯋꯥꯍꯩ ꯂꯥꯏꯟ ꯑꯃꯈꯛ ꯍꯦꯟꯖꯟꯕ ꯌꯥꯎꯕꯅꯤ, ꯃꯁꯤꯃꯇꯪ ꯀꯛꯊꯠꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯁꯛꯈꯪꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯃꯁꯤ ꯌꯥꯎꯔꯣꯏꯗꯕꯅꯤ, ꯃꯁꯤꯃꯇꯪ ꯀꯛꯊꯠꯄꯤꯌꯨ꯫ ꯍꯧꯕꯁꯤ ꯁꯤꯗ ꯍꯧꯒꯗꯧꯕ꯫ ꯅꯥꯎꯔꯤꯌꯥꯅ ꯄꯨꯊꯣꯛꯈꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀ ꯏꯝꯐꯥꯜꯗ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯄꯨꯊꯣꯛꯂꯕ ꯃꯌꯦꯛ ꯑꯅꯤ ꯑꯁꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯟꯊꯣꯛ ꯑꯁꯤ ꯃꯥꯟꯅꯗꯦ꯫ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯃꯌꯦꯛ ꯑꯁꯤꯅ ꯄꯥꯛ ꯁꯟꯅ ꯑꯋꯥꯡꯕ ꯃꯍꯩꯒꯤ ꯊꯥꯛ ꯌꯧꯅ ꯇꯝꯗꯨꯅ ꯍꯩꯅꯔꯦ꯫ ꯃꯁꯤ MA ꯌꯧꯔꯦ, MA ꯌꯧꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯨꯝꯅꯒꯤ MAꯗ ꯌꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ MCS ꯊꯥꯕ ꯌꯥꯕꯒꯤ UGCꯅ ꯈꯪꯕ ꯃꯑꯣꯡꯒꯤ ꯊꯥꯛꯇ ꯂꯩꯁꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯤꯕ ꯇꯦꯛꯁ ꯇꯝꯅꯔꯤꯕ ꯑꯁꯤꯅ ꯑꯣꯏꯔꯒ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯐꯝꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯑꯣꯏꯁꯅꯨ, ꯅꯩꯅꯐꯝꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯅꯥꯎꯔꯤꯌꯥꯅ ꯂꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯦꯛꯀꯤ ꯍꯣꯠꯅꯈꯤꯕ, ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯑꯃꯗꯤ ꯃꯁꯤꯒꯤꯗꯃꯛ ꯌꯦꯛ ꯁꯂꯥꯏꯆꯥ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯦꯃꯤꯅꯥꯔ ꯑꯁꯤꯗ ꯑꯩ ꯊꯝꯖꯅꯤꯡꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯄꯅꯤꯁ ꯃꯌꯦꯛꯁꯤ ꯑꯩ ꯈꯔ ꯄꯟꯖꯅꯤꯡꯏ꯫ ꯑꯩ ꯏꯁꯥ ꯏꯟꯗꯣ ꯖꯄꯥꯟ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯑꯩ ꯑꯣꯏꯖꯔꯝꯃꯤ, ꯏꯁꯥ ꯖꯄꯅꯤꯁ ꯂꯣꯟ ꯇꯝꯃꯤ, ꯌꯥꯝ ꯀꯨꯏꯅ ꯅꯩꯅꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯖꯄꯅꯤꯁ ꯕꯦꯇꯦꯂꯤꯌꯟ ꯃꯌꯥꯝ ꯂꯥꯛꯄꯗ ꯑꯩ ꯃꯣꯏꯒ ꯂꯣꯏꯅꯔꯒ ꯆꯠꯂꯤ, ꯃꯣꯏꯒꯤ ꯄꯣꯠ ꯈꯔ ꯑꯩ ꯅꯩꯅꯖꯩ꯫ ꯃꯁꯤꯗ ꯖꯄꯅꯤꯁ ꯃꯌꯦꯛꯁꯤꯡꯗ ꯃꯣꯏꯅ ꯇꯝꯕꯗ ꯍꯤꯔꯥꯒꯅꯥ, ꯀꯇꯥꯀꯅꯥ ꯑꯃꯗꯤ ꯀꯥꯟꯖꯤ ꯍꯥꯏꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯨꯊꯣꯛꯂꯛꯈꯤ꯫ ꯅꯨꯄꯤꯁꯤꯡꯐꯥꯎ ꯌꯥꯎꯅ ꯃꯌꯦꯛ ꯄꯨꯊꯣꯛꯄꯗ ꯌꯥꯎꯔꯛꯏ, ꯂꯝꯕꯣꯏꯕꯁꯤꯡꯅ ꯄꯨꯊꯣꯛꯂꯛꯏ꯫ ꯆꯩꯅꯥꯒꯤ ꯃꯌꯦꯛꯇꯒꯤ ꯂꯧꯔꯒ ꯁꯦꯝꯂꯛꯈꯤꯕ ꯆꯍꯤ 2000ꯒꯤ ꯃꯊꯛꯀꯤ ꯃꯌꯦꯛ ꯁꯦꯝꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯍꯤ 1000 ꯂꯣꯝꯗꯕꯨ ꯌꯧꯗ꯭ꯔꯤ, ꯃꯈꯣꯏꯒꯤ 1000 ꯂꯣꯝꯗ ꯆꯪꯉꯤ꯫ ꯅꯨꯄꯤꯐꯥꯎ ꯃꯌꯦꯛ ꯁꯦꯝꯕꯗ ꯌꯥꯎꯏ, ꯂꯝꯕꯣꯏꯐꯥꯎ ꯃꯌꯦꯛ ꯁꯦꯝꯕꯗ ꯌꯥꯎꯏ꯫ ꯖꯄꯅꯤꯁ ꯃꯣꯡ ꯃꯌꯥꯝ, ꯕꯨꯙꯤꯁ ꯃꯣꯡ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯝꯕꯗ ꯃꯣꯏ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯇꯝꯒꯗꯧꯔꯤꯕ ꯖꯄꯅꯤꯁ ꯃꯌꯦꯛ ꯑꯁꯤ ꯍꯤꯔꯥꯒꯅꯥꯅꯤ꯫ ꯍꯤꯔꯥꯒꯅꯥ ꯍꯩꯔꯒ ꯃꯌꯦꯛ ꯍꯩꯔꯦ ꯍꯥꯏꯕ ꯌꯥꯗꯦ, ꯃꯌꯦꯛ ꯄꯥꯕ ꯌꯥꯗꯦ꯫ ꯍꯤꯔꯥꯒꯅꯥ ꯍꯩꯔꯗꯤ ꯀꯇꯥꯀꯅꯥ ꯑꯃꯨꯛ ꯇꯝꯕ ꯇꯥꯏ, ꯀꯇꯥꯀꯅꯥ ꯇꯝꯕꯅꯁꯨ ꯑꯃꯨꯛ ꯌꯥꯗꯦ, ꯀꯥꯟꯖꯤ ꯑꯃꯨꯛ ꯇꯝꯕ ꯇꯥꯏ꯫ ꯄꯨꯂꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯦꯛꯁꯦ 3,400, 1000ꯒꯤ ꯃꯊꯛꯇ ꯂꯩ꯫ ꯃꯁꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯔꯤꯗꯤ ꯃꯤ ꯑꯃꯠꯇꯅ ꯃꯌꯦꯛ ꯄꯨꯊꯣꯛꯇꯦ, ꯑꯃꯅ ꯄꯨꯊꯣꯛꯄꯗꯁꯨ ꯑꯦꯛꯁꯦꯞ ꯇꯧꯏ, ꯈꯟꯅꯩ ꯅꯩꯅꯩ, ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯜꯂꯤ꯫
ꯑꯃꯒꯤ ꯂꯧꯁꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯆꯥꯎꯈꯠꯂꯛꯄ ꯃꯌꯦꯛ ꯉꯁꯤ ꯖꯄꯥꯟ ꯃꯥꯂꯦꯝꯗ ꯂꯝꯕꯥ ꯄꯥꯕ ꯌꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯁꯤ ꯃꯤꯔꯣꯟ ꯀꯌꯥꯅ ꯁꯦꯝꯈꯤꯕ ꯅꯥꯎꯔꯤꯌꯥꯒꯨꯝꯕ ꯃꯁꯛ ꯅꯥꯏꯕ ꯀꯌꯥꯅ ꯁꯦꯝꯃꯛꯇꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯄꯣꯠꯅꯤꯗ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏ ꯑꯃꯈꯛꯇꯒꯤ ꯑꯣꯏꯒꯗꯒꯦ ꯃꯤ ꯑꯃꯈꯛꯀꯤ ꯄꯣꯠ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯇꯥꯒꯗꯒꯦ ꯑꯆꯨꯝꯕ ꯂꯩꯔꯒꯗꯤ ꯐꯖꯕ ꯂꯩꯔꯒꯗꯤ ꯂꯧꯁꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯂꯣꯟꯒꯤ ꯑꯦꯛꯁꯄꯔꯠ ꯂꯩ ꯂꯤꯡꯒ꯭ꯋꯤꯁ ꯂꯩ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯍꯟꯁꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯁꯤꯃ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯩ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯁꯤꯒꯤ ꯃꯊꯪꯗ ꯆꯥꯏꯅꯤꯁ ꯀꯥꯟꯖꯤꯁꯨ ꯃꯣꯏ ꯁꯤꯟꯅꯩ ꯀꯥꯟꯖꯤꯒꯤ ꯃꯌꯦꯛ ꯌꯥꯝꯃꯤꯁꯦ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯃꯈꯣꯏꯒ ꯌꯦꯡꯅꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯗꯦ ꯃꯌꯦꯛ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯕꯁꯤꯅ ꯋꯥꯐꯝ ꯑꯃꯗ ꯊꯝꯖꯔꯒ ꯍꯦꯟꯅ ꯅꯩꯅꯖꯅꯤꯡꯕꯗꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯌꯦꯛꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯤꯕ ꯅꯥꯎꯔꯤꯌꯥ ꯐꯨꯂꯨꯒꯤ ꯑꯋꯥꯡꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯉꯝꯃꯣꯏ ꯂꯣꯟ ꯍꯥꯏꯕꯁꯤ ꯄꯥꯎ ꯐꯥꯎꯅꯅꯕꯅꯤ ꯄꯥꯎ ꯐꯥꯎꯅꯒꯗꯧꯔꯤꯕ ꯂꯣꯟ ꯑꯁꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯌꯦꯛꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯂꯩꯔꯤꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯂꯩꯕꯒꯤꯅꯤ ꯏꯄꯥ ꯂꯩꯔꯝꯂꯤꯕꯁꯦ ꯏꯃꯥ ꯂꯩꯕꯒꯤꯅꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯆꯥꯁꯤꯡ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ ꯁ꯭ꯋꯥꯏꯒꯤ ꯋꯥꯐꯝꯁꯤꯗꯅꯤ ꯅꯥꯎꯔꯤꯌꯥꯒꯤ ꯑꯋꯥꯡꯕ ꯋꯥꯈꯜꯂꯣꯟ ꯁꯥꯐꯣꯡꯂꯛꯂꯤꯕꯁꯦ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯟꯊꯥ ꯃꯌꯥꯝ ꯄꯥꯡꯊꯣꯛꯂꯤꯕ ꯃꯆꯥ ꯃꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯕꯗ ꯅꯥꯀꯜ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯁꯪꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅꯤ ꯍꯥꯏꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤꯕꯨ ꯀꯌꯥ ꯁꯨꯔꯝꯒꯗꯒꯦ ꯃꯤꯌꯥꯝꯅ ꯏꯁꯣꯔꯅ ꯅꯤꯡꯅꯔꯤꯕ ꯚꯒꯋꯥꯟ ꯍꯥꯏꯅꯈ꯭ꯔꯕ ꯒꯧꯇꯝ ꯕꯨද්ධ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯛꯈꯤꯕꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯄꯔꯃꯍꯪꯁ ꯑꯃꯗꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯄꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗ ꯂꯣꯏꯅꯔꯤꯕ ꯀꯠꯊꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯏ ꯑꯣꯏꯍꯟꯈꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯎꯔꯤꯌꯥꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏ ꯆꯥꯎꯈꯠꯂꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯩꯔꯤ ꯃꯔꯨꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯥꯠꯀꯤ ꯃꯁꯛꯀ ꯁꯥꯒꯣꯟꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯄꯥꯎ ꯐꯥꯎꯅꯒꯗꯧꯔꯤꯕ ꯂꯣꯟ ꯃꯌꯦꯛ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯅꯤ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯟꯅ ꯐꯥꯎꯔꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯅ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤ ꯃꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯅ ꯇꯥꯖꯈꯤꯕ ꯋꯥꯔꯤꯗ ꯅꯥꯎꯔꯤꯌꯥꯗ ꯑꯍꯟ ꯏꯕꯨꯡꯉꯣꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯎꯖꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯊꯝꯖꯔꯤ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯁꯛ ꯃꯤ ꯑꯃ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯗꯦ ꯃꯤꯁꯛ ꯑꯗꯨ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯅꯕ ꯊꯤꯖꯤꯟꯕ ꯃꯅꯨꯡ ꯍꯨꯠꯅ ꯌꯥꯝꯅ ꯆꯪꯁꯤꯟꯕ ꯇꯥꯏ ꯊꯤꯖꯤꯟꯕꯁꯤꯗꯁꯨ ꯃꯥꯏꯀꯩ ꯍꯤꯔꯝ ꯂꯩꯒꯅꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯪꯁꯤꯟꯕꯗ ꯂꯝꯕꯤ ꯐꯪꯂꯣꯏꯗꯧꯔꯤ ꯆꯨꯝꯅꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯄꯥꯎ ꯈꯔ ꯐꯪꯂꯒ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯄꯥꯔꯒ ꯈꯪꯕꯅ ꯃꯤꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯦꯅ ꯈꯪꯒꯦ ꯍꯥꯏꯅ ꯂꯧꯕ ꯑꯋꯥꯠꯄꯅ ꯊꯟꯒꯅꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯒꯤ ꯃꯤꯡ ꯇꯥꯟꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯇꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯕꯅꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯅꯤꯁꯨꯕ ꯃꯥꯂꯦꯝꯒꯤ ꯂꯥꯟꯖꯥꯎꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯒꯤ ꯃꯤꯡ ꯍꯦꯟꯅ ꯇꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯈꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟ ꯈꯪꯕ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯥꯕꯁꯦ ꯋꯥꯠꯄꯒꯨꯝ ꯊꯦꯡꯅꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯅꯥꯎꯔꯤꯌꯥꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯊꯕꯛꯀꯤ ꯃꯔꯝ ꯑꯁꯤ ꯈꯪꯅꯗꯦ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯊꯕꯛꯁꯤꯡ ꯈꯪꯕꯤꯈꯤꯕ ꯃꯅꯤꯄꯨꯔꯗ ꯑꯍꯜ ꯂꯃꯟ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯅꯥꯎꯔꯤꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯦ ꯁꯛ ꯁꯣꯟꯅꯕ ꯇꯞꯅ ꯇꯞꯅ ꯈꯔ ꯍꯟꯊꯕꯒꯨꯝ ꯊꯦꯡꯅꯔꯤ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝꯁꯤꯡ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯅ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯗ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯡꯕꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕꯅꯤ ꯇꯉꯥꯏꯐꯗꯕ ꯈꯪꯗꯕ ꯌꯥꯗꯕ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯣꯛꯏ ꯄꯨꯟꯁꯤ ꯍꯣꯡꯂꯒꯁꯨ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯧꯔꯣꯜꯒꯤ ꯋꯥꯔꯤꯁꯤꯡ ꯄꯥꯕꯗꯒꯤ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄ ꯂꯩꯄꯥꯛꯅꯤ ꯆꯠꯅꯔꯣꯜ ꯀꯌꯥ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯂꯣꯏꯁꯪ ꯀꯌꯥ ꯂꯤꯡꯈꯠꯄꯤꯔꯛꯏ ꯁꯥ ꯂꯥꯟꯅ ꯍꯦꯟꯅ ꯀꯟꯕ ꯂꯩꯄꯥꯛ ꯑꯣꯏꯔꯛꯈꯤꯕꯅ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯊꯧꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯂꯩꯔꯛꯈꯤ ꯑꯍꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯆꯥꯎꯅ ꯍꯣꯡꯂꯛꯈꯤꯕꯁꯦ ꯂꯥꯏꯅꯤꯡ ꯂꯝꯕꯤꯅꯤ
हानदगी चनरप लाइनिंग हिंदू की इथिल कन्न पुजिलकिबा मतम असे अखोइना चराइरोंबन पांखि मतम असी यामना मरुवेन लौए चराइरोंबगी मतम दगी गरीब निवास अमदि भाग्य चंद्र न पांखि मतम असिददि हिंदू लाइनिंग अकंब साफु मरा ताखि मतम ओय मतम मदुदा लोम चौखटनबगी अमदि मयेक चौखटनबगी वाफम लेते लाइनिंग परिंग मरु ओइनकी लाइनिंग होंगलप हाइबसे पुंसी मही होंगलपना नाकी मसक्तसु चावना होंगलई निंथोंना यादबा अमता लिपाक मियाम इंदबि यारोय हेक इंदबदा लोई थाबा मिनाई ओहनबा मांगी शेनी हाइबगी इंथोकपा तांथोकपा मपोल बसै मत्पा मपोल मपुल कथकपा अंगांग उनंबा अकंद सेरा कया पीगदोरी अशिगुंबा मतम अमा मिरोल कया द नंकी मदुगी सेर मतम मदुगी तुमता मांथो ओइना सामिन फंगलकिबा मैतै मचा ओइना चैना फावकी मिशकि नौया फुलो मार्ग मफमदा ममालिबा नुसीबा मितै खुनाइबा नुसीबा इपाइबुगी सन्न कांगोन बुसु नाक्सन हिंगिबा मिशक ओइकिबनी नौयाना पेंदबा अमदा लोइना थेंगरिबा मायु किबसी यामी लाइनिंग दो होमलबिबा मशक नाइसोंदा मिरोना सोलकिबा इमालोन मांसिल लपगी नुनांबा इमालोन मशक ताकदर लोनगी तुम इलकिबा मई मरुबा कया सिमाना पेंदना मागी थमोइद फावकिबा वखन्ने नौयागी वखलोन का हैरक मानबा ममा लेबा को नुसीजकिबा मिशक अमदि हिजम इरावने मियाम की मशक तोपा मिशक ओयोनम की मणिपुर की लैंगा न मशक खनकी नौया पुलोसु लोन मय अमदि ना की मशक हिननबु वनबदा अकनब लामी ओइकी अदुबु हिजम इरावो को न मणिपुर सिद्धतुना माकी वखलोन योन ममपुम फाबा ngam करिगनो हाइबसी एकोइ खनब मतम थिंगमल लाइन लौजे मतम अमगी आलमन लैपाम मियामना मणिपुर की मनुंग अमसु मपान यमना नौया की पुंसी अमदि थबक मरंदा पाक सन्न खंगबिरंब मतम लैखी लंबी थोंग फत्रिङै सेन थुंगी फिबम सेत्रिङै अवाटपना पिकथब मतम अदि मियामना नौयाबु लाइनिंगल हाइब मिंथोन फाव पीदुना माकी तुंगिनबो ओइबो नमलगा ngasibi mirola matam amgi kalamba chen chungbai thona ado ngasibi mirol hoski matam masida pak sanna pakto pahandaki basi kari dagino ekhoi lepa yade masoi tabadi wakal sin laibe makai ahna mansina satbagi lambi kongui koi hunam kiroi na aina question pada aina thamjari sina miroi basi migi apam basi makan yame lainina nauya ki thabak thorum sina sidi मियामना पांबीनबा पांथोकिबसु नते मितै फुरुप अमा ओइना खंगदब यादबा दु खंमिननबो वनबनि अचुंबा अमदि चुमदब नैनबदुसु नते पुथोक पिरकलिबा पोषक अमा अमना करी ताकी करी खंगलिन दैनरिबुने कोइना मरु ओइरिबसे नौरिया पुलो हेक हारपदा अखोइना मितै मरुकी लाइनिंग संदोक फिनाल नानी ओइने उंगुंद मसे कोइ मणिपुर दनि नौरिया हे हारपदा कोइ मई ओइनिजम लाइनिंग लाइसन शब्दों को किंगांग से पाएगा अदुमाइना लोगे तो मशीना आनबा नौरिया को कोइना मना सेंसन दब वकलमा मणिपुरी मियाम से पावल हिजम एराबो को लमयान दे एराबो हाकी बसी करी दगिनो हिरम कयाम तमहांग लमदम सी मियाम यकाई बिनमी लमयान ना ओइना मांजिन थादना मिते मियाम अमदि लमदम असी दमक सखतबा मानव गुनाय म सेम नब थबक कयामान पाखन बिरमी अशुभ वखलोन से नौरिया पुलोगी मफम दसु लैकी नौरिया की अहेन बना लाइनिंग लंबी खाए संगसिन लाइनिंग लंबी असिना ना की मसक्ता कदवनी ना हाइबसिदा ताइबम मियोइबना पोकपदगी सियो पोबद लोइनरिबा तौगदब सिंथा मसिन कया लोइनरि ना नन्न सत्नरिबा लोन मये कुदिमा असे ना की मनुन थाबकनबा यादरबा अमनी लोन लमदि मये असिना लाइनिंग लंबी माइकै ताकी यमदि मसिदा तिंबा बगी मपु ना ताइबम मियोइबदा पारा कया तंबीरी हाइना पाक साउना मान मियो उखी मसिमंगना मागना मिते मये को अथोइबा मये मिते येलो मये हाइबिरमी मसी वाव लोन होय होजि खंगबा थिजन मथौ ताले अपोपगी मरु हाइरपदा मियामना मरुइना हिंदू लाइन सत्तसिंना वखल तो नाने हत खनै नौरिया पुलोगी कामोली हाइना लोनै मागना मुन मिते लोंदा नतगा मिते लोंदा फज फजबा लाइनिंग लाइसन मरी लेना इसे कया इदुना सेमगा थबिरमी मिते लोनी फजबा मसक खंगना बहन बिरमी वाही मता फजबा कया न परेंग लेंगना मिते लोनी फजबा कया सेमबिरमी मसी लाइनिंग लाइसन का एन नक्सिनबा अदोद नते लोनी फजबा मसक ताक बहन मता महात्मा चंगजिन बिने हाइना आया हाइमन मसी नि हाइबदा हाइमन थोक हैन खंजे
ꯁꯤꯅ ꯃꯇꯦꯛ ꯃꯈꯜ ꯃꯌꯥꯝꯗ ꯄꯤꯕ ꯆꯦꯗꯨꯗ ꯑꯍꯥꯟꯕ ꯃꯇꯦꯛ ꯃꯈꯜ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯑꯩ ꯈꯤꯇꯪ ꯁꯝꯅ ꯍꯥꯏꯖꯒꯦ ꯁꯤꯗꯤ ꯄꯦꯄꯔꯗ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯑꯍꯥꯟꯕꯗꯣ ꯑꯩ ꯋꯥꯍꯩꯗ ꯃꯦꯟꯁꯤꯟꯖꯒꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯣꯔꯤꯔꯣꯜ ꯃꯇꯝ ꯑꯃ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯅꯔꯝꯕ ꯍꯧꯖꯤꯛꯅ ꯂꯤꯇꯔꯦꯆꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯡꯀꯛ ꯑꯔꯤꯕ ꯃꯌꯥꯏ ꯃꯣꯗꯔꯟ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯩꯅꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯈꯣꯔꯤꯔꯣꯜ ꯁꯨꯕꯁꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ medieval period of Manipuri literature sida layisi koi Dr. Kamal Loi wala pom so koi chamangang hal milke saisi lakadoi sida hijab era pot so amani usi hijab era pot aina sai panjali pot to jali ba adi milke ta asang milke ta hai ba sing Manipuri yamna masak naibwa poets kabi na music law yamna kai kan na awam ta makoina irabibo sailing si kuin pa ba matam ta nai na ba matam ta masi ai moni ai si mena sumi ai banate nawani wakhalon ni mami leimasi thingne aduga madu nawani followers ai si ya asang min ketan maki khuida Nauriagi yamna poetic poema literature magi word composition wahi pajaban share na bu ta bagi rhythmic poema syllable naiba isai oi sakpa ya ngang bagi pajaba yam yawe masi min ke tumshi khoina kom so si adumadi makhuishu Nauriagi like she parang naina le has naina tasini ado masi akoina masi haime yaadra parakam choba asang mil ke Nauriagi po naina re magi khoriro khangre masi koi haime yaadra sai sai naina ningai oi ado ai maki wakaladi yam manaba dictionary and poetic forms ni mil ke tamde yam pange sida angan magna magi hausi koi Manipuri University of Culture gi emeda tambe magi laman Sharing at the high. Nushimagi Nushima Pavo Ima Tani. Ini Hong Kong Iribani, Ateng Ima Araibani, Pona Pumlam, Imani. She Anandi Chay. Shayon Kuhai. Style of poetry. She yang sakana Nauriagi isai yang tinggi. Aduna matangsa nainari sidi magi londa magi poetry itu nanti main kan nainari ayo tu yang sangat aduna han hapun bakal lokso kini mati mahani. Aduna ayo han kan jadi saya si bagi kini usahakan berapa neko. Ayo tajar magi mungkin Nauriagi magi sahiत्य da khoriro hai bana magi Nauriagi ha thesis to punsi amsung sahiत्य life and the works in literature of Nauriagi si yamakon ha ne ai khalle adu poetry su Nauriagi ma kon de lai ji nainari ma si seminar ni pamsina mai ta sak adu mai na bashinjara pada masih yam chawba yam scholar yauna aduga yam naina ningai oi bola khar masih long pasi ya pai ai messenger pada panjani ba masih ai wai khar asi ala ai aha da thong bakar ai jo ni ai result pada masih Nauriana pagi meditation na koi meditation na isha lord isha maru na da masih se koi phajata ba moina long này maruai na koi Manipur de am toke shai achum no jing ngang se koi ikai ma kodum na yai phare ga hai da mai ti mu la kai hai mu joy hai da na he mai ti we win mu ona ta nya sa pa se shai lon adu nau ya na tham bi mi se achum mai ti lon du ne madu line da bari thu dong line da
मागी पोची लाकदोशी लोन मयेक थोड़कदोशी मयेक लोन चुम्द्रगदी मयेक से चुम्ना लाकदो अदना अइना खितंग अइ लिंग्विस्टिक्स खरा खंगजे अदना अइना तब हाइजेनिसी लोशनबदा मयेक से मैं यम नैननी स्कॉलरशिप यमना लिंग्विस्टिक वा यम यावि पोट यमना अइ खंगबो नातने लोकजे लीडरशिप अखोसे पिक्चुरियल मयेक सिंजी चाइनीज जापानीज अखोसे कोई मयेक लोकम जे कोई पिक्चुरियल दे लो लाइना उबनी लाइशन बा उबा उबा मी मंडे उबा सुमु मसीन उबी मौसे कोई पिक्चुरियल ग्राम से कोई चाइनीज मयेक जापानीज कोई हम से देखेंगे अखोसु मधुगी कोलुक द सन मनिना मधुगी मामी से कजु सोइदन नहीं करे अदुला नौयाना मागी तर्केता लोन से सुमगरी मयेक से लाकनी हाइबे मागी वाउरो बका अइना थिंगसे अइना एवन फौसे मागी ड्रीम मान उसे कोइनो खंजन नमदम मान उसे लोन से मान द सुमना लेरगनी मधुगी मयेक फोकनी हाइबेगी पोनो काई उबु फंजे मसी मयाम नैनबी अदुना शुभ पुथोइबा यामना मरुइबा लमदम से पोइबा हलिगुम मयाम लाइदना पेबी किबा अशुगुम्बा मिशन अमदी मरदा एखोइना खंगोय खंगबोय खरा मारी शानी अइबदी याम खंजेति मसी बरलाइना चेखर पाजलसी याम अदु मतमदा एली वदा मना इबा मागी लाइन को अदुसु को जब जलाना मागी बुक फियर योर लेइना पाहोदगी फंक्शन मदु नाइमदा याम सोस अमोई मधुम खतनी मरुए ने वन फंगी मसे अदना कोई अधिक भी तामिल जोना 1981 अदवाय याम लिबी के वाली सिमा नौया की वाली याम लीब अदर का फॉल दुका अधिक सुखद तार पर बनी अदुना आइना मेसेज जरबदा आइना हिना नौया का मागी फॉलोअर्स की तो नतब आइना मागी सुमिन खंजरी सिकन इमान का हिस्सा के लैहिदे कोई मैं लबन को माशार मोशी अखोई आलू मोशी की मयेक द छियम से मणिपुर द लाग धरम तो बदा सोरा सोर बदा फिरोय मथों हम तो बदा इमान लपन को मैते उनसे नौरिया के ने शपदा मिसी तुरा तुमी कप करी मैते उनसी एकदम सिंह हाइनो मैतिरुन से निकपस ओइरुम द सेपे आइवैमा येरुम द सेपे आइवैमा आई यारुन मतम लाबदा आइना कनाम कोगदगी इमा इमा नंगतने आइना सोगदरे इमा कायना हाइरपो अदुगा इमा लबोन शेषपसि शेकदना दना लाइनिमन जिमाना मते निंचंगदा सुमाइना हाइबिननि हारबनि दाना बि हाइरपो इमा लबोन से आइना खनबदा शनि शक्ना नौरिया की पोसी मयाम खंगवा है नपी मोई जी मार रही तब उमंग मांग के मणिपुर मतुम गइमा शनारी ले इमा शनारी हदत रही थी अदुना कोई मणिपुर दी मैते ना की थबक तोबा फाइदे लायरा फी मसु से थोके लाइले मीना खंगे खुनुम जगह रही मैते पोपरे तोबा फाइदे लायरा कासिंद ले तब मान थोपम दो संग ले तब मैते थबक या तोबा हाइना बले फी मयोम तारा में से मैते कंपुरी और मुने एना थिनुसे नाइने कोयोम तारा मो मैते कंपुरी और मुने हाइगल लादे मनपुसी कइनो ने लेश अदुना जित मनपुगी फिल्म जु याम लुई आइना पाय हाइजब सो आइ मजति दिसो इदे अदुबो आइना पुलो लोशन जरपदा शुंबा नसिगी नौरिया की थोरम स्टाइल याव पंजबा याम अतुबो मतमदा आई थोइना लासबनि यमजनिंगना ainda khambana te adu thamjali ba kharse aram bi yormani aduga ai thamudi pawpa aina nauya da film tawwa madu poto ai thamjabani adul mayam puno ba aram bi sumthopiu wai ka se haija kai thumna pukul jari khaisa